Litan Da Kuki Amadi Tangkhul Naga Phurup ki Marakta Ungkhatnaba Hengatlaktuna Nongmei Kappa Amadi THABAGI THABAK LEPPTANA CHATHARI Hauzik thokliba irang asi Tangkhul Naga Phurup ki miyoi amabu Kuki na Phuraki haibagi wahaudagi haukiba tarik taretagi kanglup ani ki Marakta Ungkhatnaba gi thodok thoklakibani ngasi ayug yum kaya mai thaba Nongmei Kappa gi thodok thokibagi pau social media da paktakna viral oiraki irang asibu laksin bada mateng oina bagi damakta state government na ukhul district ta ngasidagi hauduna nimit mangani gi oina internet servicing thingjinkre panbagai haukiba nimita deputy chief minister losi dikho amadi kanglup ani maki mihut sing irang laksin bagi damak wakhal taminana ba mifam pangthok palaiki adumoinamak ngasi irang asi haurakiba nimit marini sujillakpaga loinana irang tapthabagi mahutta hena kansilakibani